Nungsiba ichilinausing. Ngasi aykhoina khangminnagadoriba asi Azaab makhal taretni. Hazrat Ali radhiyallahu anhu na hai. Allahgi Rasool sallallahu alayhi wasallam na haibirammi. Mioi makhal taret ki kabar manungda makhoigi mamaising adu kibladagi leithok hangani. Makhoigi kabar sing adu hogairaga yengu karigumba aina hairiba si uba fangdrabadi. Madu aran bani khanglo. Sahaba ya kiram sing na hangalammi. Makhoi sing adu karamba makhalgi miyoino. Allahgi Rasool sallallahu alayhi wasallam na takpirake. Akhan bade yu thakpami. Ani subada mibu yoliba miyoi. Ahum subada oidabada sakhi piriba mi. Mari subada senthoi chaba amasung lauba mi. Manga subada Tiang tha nawairaga kappan nupi. Taruk subada maru marang fau chiang sing tang lagi yonge khallaga thamliba mi. Taret subada zamat ki namaz thaduk liba mi. Hadis Asida. Ahan bade yu thakpa mi gi matangda haibidi. Miyoibagi hakchangda khwaidagi maru oiriba kayat asi kok amasung gyan lausingni. Thabak khudingaki mai pakpa amasung mai thiba haiba asi lausingi matung inna thabak adu pangthoklaba matamda oigani. Yu thakpana gyan lausingbu manghalli. Yu haiba asi fattaba pumnamaki mamani. Harut marut makhoi anina yu thaklubadagi nisa panduna yu hara kaubinupi amada mahaki mapuroibu hatoklaga zina tauki. Madugi maram na makhoi anibu babulgi goha manungda thamlaga maikhugi Azaab piki. Huzur sallallahu alayhi wasallam na haibirammi. Dunya sida kanagumana yu thaklabadi. Jahannam da sahi lising taret Azaab phangloidaba kana amat leite. Allahgi Rasool sallallahu alayhi wasallam gi sana ya thangni. Nisa pokhanba pod khudingmak haramni. Atopa mafam amada haibirammi. Yamna thakpada nisa oiriba pod adu khajaktang thaklabasu haramni. Maram di yu thakpa asina miyoibagi wakhal gyan lausing manghalli. Haram halal masak khanghande. Matu macha mama mapa mache machan machin manaw masak khanghande. Marup mapang achop arem amang ata khudingmak tungoinay. Thamoida khalakpa wakhal khudingmak afabani khalli. Yu thakpana miyoibagi lamchatpo saagi lamchatta onthoki. Zwara sanabana iwa wadana su nomdana mal paisin bayai. Adubu iwa wadana paisiliba mal adu kuide nakal amaromda chapkhigani. Ani subwa famdi kabarda kiblarabdagi mai leithokadaba miyoi singi matangdani. Miyoi babu namthak tawraga yontokliba. Masakaki Kaanaba yenglaga atopagi wakhal khandana yoliba misak aduna mama yontoklaga mama mapa machin manaw singbu hundoklamlaga atopan nupada mayum pan khrabi macha sing aduna kap lauduna awaba khanghuwa asisu challi. Ahum subada oidabada sakhi pibani. Mahaki mama yadu kiblarabdagi leithokani maramdi oidabada sakhi pibasi achauba gunani. Huzur sallallahu alayhi wasallam na haibirammi kanagumna aran bada sakhi pirabadi. Mahaki mamai kabarda kiblarabdagi leithokani.
Allahgi Rasul sallallahu alaihi wasallam na haibirame. Kanagumana oidabada sakhi pirabadi Mahaki Kabarda Saktam ok oina onthok hangani. Aran mada sakhi piba haibasi miyoibagi hakchangba maral oihangadoribani. Mari subada senthoi chaba. Allah na senthoi bu haram tawi. Amasung leiba yonbabu na halal oihanbi. Allahgi Rasul sallallahu alaihi wasallam na haibirame. Senthoi gi saruk futara thoki. Khwaidagi pikpa thak adugi darzadi mamada jina tawbagi saza aduga chap mane. Senthoi chaba masung lawba animak haram ni. Khajik to oirabasu natraga yamna oirabasu. Huzur sallallahu alaihi wasallam na haibirame. Kanagumba haram gi maldagi sakhom amasaru rabadi. Mahaki numit nifunigi namaz kubul tawde. Senthoi gi paisana lairik tam halabasu mapung fana mahi charoi. Yum sarbasu santi fangloi. Awa ana wathok lanthok mayok nagani. Sela singadu nakal amrom daw changki gani. Mahaki afwa amal kabul tawroi. Macha masu oktaba poklakani. Miya marka chop na hingani. Siraba matungda su dozakh ta layrugani. Mabuk su ching ngukang thokani. Ming selgumna langani. Manungda lin kayana chikpadu mapandagi ugani. Mga subada. Asi ana awa ana thokpum matamda sam foiraga. Pi setalaga. Tabak puraga. Laipak to khutum na suraga. Say tharga ting tha na oiriba. Allah Rasul sallallahu alaihi wasallam na haibirame. Kana gumbana. Mahaki machagi natraga mawagi awaba ama tarak pada. Say thaduna kap lauduna. Ting thariba du dozak ki thong ama. Mahaki kabar da hangdok pigani. Madudagi lin achauba macha kayana mahakpu chikkani amasung chairak pigani. Taruk subada. Kum kang laba. Pot chay tanglak laba matamda. Maru marang. Hau cheng paisinduna thamjillaga. Tanglak pa matamda yonge khaliba miyoi aduni. Thabak asida. Miyamna maru marang chana thagnaba fangdaduna. Yamna wana ribadu. Khangna. Sendong yamna fangnaba. Masa khaki khalibadu haramni. Maramasina hadista khwaidagi hena chawbu gunani haibiribari. Huzur sallallahu alaihi wasallam na haibirame. Kanagumara chana thangnaba potpan numit nifuni lisinduna thamlabadi. Dozakhta changnaba thorang tawrabani. Atopa mafam amada lagi. Kanagumara numit kunni liduna thamjillabadi. Chahi kun dozakh ki maisa khang batabani. Aduga masibu kiduna ngakna chacharabadi jannat ki niyama lising kaya pina bigani. Taret subada. Zam'at ki namaz thadok pumi. Allah ki Rasul sallallahu alaihi wasallam na haibirame. Muazzin ki azan khonzil butaraga. Masjid ki maikaida chatlaga jam'at namaz sondriba miyoi adu. Achauba zulmni. Kufarni amasung nifaqni. Allah ki nabi na haibiriba wafum asi. Kaya yamna kan kharbano. Azan ki khonzil taraga jam'at namaz yaudriba adu. Kafir munafik ki thabakni haina takbirame. Jam'at ki namaz thadok pa asi ki damakta fawba. Asukkan ba warning pibiri. Karigumba namaz thadok labadi kari oigani. Hadis kaya dalaki. Musalman amasung kafir. Allah bu yadab singi marakta khen naribasi. Subnagi namaz khaktani.
Namazgi hukum yamna kalli maram asina. Allahgi Nabi sallallahu alaihi wasallam na Mahaki aroiba mikup amadi aroiba wahida namazgi hukum tawbiram libani. Hazrat Salma raziyallahu anha hai. Huzur sallallahu alaihi wasallam gi aroiba matamda. Lon fawba mapung faana thokpa ngamlaktarba matam aduda. Huzur sallallahu alaihi wasallam na namaz amasung minay singi hakki matangda akan bapautak pibirame. Allah Ta'ala na ikoi khuding mapu hai zakri wafum sing Asida gi hinghan biba amadi amal gi thawna pibi sano.